Manipur Lengakna War on Drug campaign mai pakna changsilingai cherak asida campaign asidasu achouba thokdang lauriba police commando team ama moredagi halakpada Kaching police na drug konana fare makhoida heroin powder kilogram 1.336 amasung WY tablet kilogram 9.151 rom yaurambadagi fagale hairi hiram asigi matangda Kaching SP gi office ta paumi singa unabada SP Kaching Srivets na hai ngasi ayuk pung taret lom tabada National Highway 102 Kurau Pokpida leiba St Joseph English School gi nakanda checking dobada moreda posting taruraga halakpa Kaching CDO unit ke Maruti Gypsy amadagi drug singasi phagat kibani makhoi asi special CDO unit khabai soida posting gidamak moredagi halakibani hairi drug konana faraba CDO sing adudi CDO unit Kaching da attest toba MPTC gi havaldar KH achouba CDO unit Kaching da attest toba 7 MR gi rifleman TH Subhas Tothe Kaching CDO unit da attest toba Imphal West District Police ki constable Y Dineshwar Maitei Kaching CDO unit da attest toba 6 MR gi rifleman M Premchanda amasung N Dorendrajit Kawi Hairi drug konana faraba sing asi makhataba wahung pahungidama Kaching Police Station da sinakre Hairi In morning at around 7:30 am, 1.336 kilograms of suspected heroin number 4 powder and 9.151 kilograms of suspected WY tablets were detected and seized by teams of Kaching police. Unfortunately, the seizure was done from one team of Commando Unit Kaching only, which was stationed at More and is under the orders of transfer to Special Commando Unit Khabesoi. Acting on prior information, the operation for the same was launched by our Inspector of Commando Unit, Shri S. Birla, and assisted by a team of Subedar Keturmeum Prakash. The commando team, which was posted in More and was under order of posting to Special Unit Commando, was detained, and from their vehicle 100 soap cases containing suspected heroin number 4 and 8 bundles of suspected WY tablets were detected, and also a cash amount of rupees 80,000 was detected from one of the accused persons. Opi Tharamba Khulsingi Chief Singh Lengakna Fagatuna Lakbagi Sarukama Oina Ngarangsu Chandel District Taki Village Chief Ama Chandel Police na Fagatkre Faraba Village Chief Adugi Maming Thongkolet Haukip Elias Max Chahini Fumathoi Apokpa Dukhosai Kawi Mahak Chandel District ki Chan Nauzang Village ki Chief ni Hairi Mahaki Mathakta NDPS Eki Makhada case ama lokatuna thigatpa hokre Asigi kuntarukta pangthokadauriba laibak asigi Republic Day thoramda tohaningdaba thodok singthoktanaba security na lokhatpa cheksin thaurangi saruk ama oina ngasi Imphal West Commando na Sangai Pro maning leikaida yumda changduna thiba humbagi thabak chathakre police ki pauna hai ngasi pung taruk tagi taren makhai fauba chathakiba thiba humbagi thabak aduda mara sanba yauna yum marfudara gi miyoi chama yangkai verified tauki hairi Manipur Sahitya Samiti Thobal Linkatuna Thobal Maikaida Leiriba Aiba Aibi Singbu Sahitya gi lamda lamjingduna lakpa chahi kunmapan mapung pharakpaga loinana Samiti asigi kunmapan suba Foundation Day celebration ngasi Thobal Lokramda leiba Paradise English School da pangthokre Thauramadu Manipuri Sahitya Parishad Thobal District Branch Wangjingi President Moirangthem Rajendra Manipur Sahitya Samiti Thobal gi President Suoiriba Retired Wing Commander Akoijam Devendra amasung Manipur Sahitya Samiti Thobal gi Vice President Laimuzam Manauna Athoiba Mithung Thauram Mapu amasung Akhanaba Mithung oiki Thauram gi saruk ama oina wangangloi kayana Manipur Sahitya Samiti Thobal oirakhibagi nungi oiba awa nungai wari kaya fongdoknaki Loinana tongan ba award sing phanglakhraba samiti gi member sing bu khudol tamduna ikai khumnabu utki loinana Manipuri wari macha aibi kharagi maramda khana nainaba haiba hiramda Y Indira Devi na moderator oiduna symposium amasu pangthoki maduda S Nabadip T Kunjesor amadi Dr L Anand na resource person sing oina wangangki Asigi mapanda Thobal District ki Khangabok Makhalekai Sanglen Manaktagi Saikhom Ongbi Santi Kobi nupi ama masagi famungda sina lerambagi misi aduga mari leinana Thobal Women Police na phaduna leiriba leikhidrabi nupi adugi mapuroiba Saikhom Kumar amasung mahaki manau nupa Saikhom Binoy ngasi Thobal gi Chief Judicial Magistrate na nimit mangani amaga police custody da remand pikre
ꯊꯥ ꯑꯁꯤꯒꯤ 7ꯗꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯉꯁꯤ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯔꯠꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯕꯦꯜꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯁꯤꯠ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯡꯒꯠꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯊꯧꯕꯥꯜ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ꯫ ꯑꯗꯒꯤ ꯀꯩꯁꯨꯝꯖꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯤꯕ, ꯑꯗꯒꯤ ꯕꯦꯜ ꯄꯤꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯤꯗ ꯃꯤꯌꯥꯝꯁꯤꯗ ꯇꯤꯟꯅꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ, ꯃꯥꯒꯤ ꯕꯤꯅꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯄꯤꯕ, ꯑꯗꯩ ꯐꯒꯠꯄꯤꯌꯣ ꯃꯌꯥꯝꯅ ꯑꯁꯤꯒꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯔꯖꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯄꯤꯌꯣ, ꯆꯥꯔꯖꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯄꯤꯌꯣ, ꯕꯤꯕꯤ ꯍꯥꯠꯄ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯇꯤꯟꯅꯕ ꯈꯨꯗꯤꯡꯃꯛ ꯐꯒꯠꯄꯤꯌꯣ, ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯤꯍꯥꯠꯂꯤꯕ ꯑꯁꯤ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯏꯔꯤꯄꯣꯛ ꯂꯥꯏꯃꯅꯥꯏ ꯈꯨꯜꯒꯤ ꯂꯥꯏꯃꯅꯥꯏ ꯌꯨꯊ ꯀ꯭ꯂꯕ ꯌꯥꯏꯔꯤꯄꯣꯛ LYCYꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯟꯁꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯕꯨ ꯃꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯊꯣꯡꯈꯣꯡ ꯀꯩꯊꯦꯜ ꯃꯆꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ LYCY ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ, ꯀꯦꯁ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯏꯅꯥꯝ ꯄꯥꯏꯁꯣ ꯕꯦꯜꯗ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜꯅ ꯌꯥꯗ꯭ꯔꯕ ꯅꯈꯣꯏꯗꯤ ꯂꯥꯞꯅ ꯆꯠꯄꯤꯈ꯭ꯔꯣ, ꯁꯥ ꯑꯣꯜꯂꯕꯗꯤ ꯎꯃꯪꯗ ꯂꯩꯔꯨꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯍꯧꯔꯛꯐꯝꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯍꯥꯏꯕꯗꯤ ꯏꯔꯥꯕꯣꯠꯖꯦꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯂꯨꯕ ꯅꯥꯟꯕꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅꯥꯝꯒꯤ ꯃꯤꯉꯣꯟꯗ ꯄꯟꯖꯕꯗ ꯃꯔꯤ ꯂꯩꯃ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯕꯥꯛ ꯊꯣꯟꯖꯝ ꯑꯗꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯂꯧꯊꯣꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯅꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤ ꯂꯧꯊꯣꯛꯆꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯝ ꯈꯔ ꯁꯣꯛꯏ ꯑꯃ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯏꯜꯂꯤꯒꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯇꯧꯍꯩꯗꯕ ꯃꯤꯅ ꯆꯠꯅꯗꯕ ꯊꯕꯛ ꯈꯔ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯗ ꯄꯥꯟꯅꯅ ꯃꯤꯑꯣꯏ 12 ꯄꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯀꯦꯁꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯍꯧ ꯂꯥꯡꯄꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ JAC ꯁꯦꯝꯃꯒ ꯑꯩ ꯏꯁꯥꯃꯛ JACꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯑꯩ ꯊꯝꯖꯔꯤ꯫ ꯃꯗꯨ JAC ꯁꯦꯝꯃꯒ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯁꯣꯂꯨꯁꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯀꯟꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯀꯦꯁꯀꯥꯔꯤ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯁꯣ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯒ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯍꯥꯏꯔꯤꯕ ꯂꯤꯁꯤꯒꯤ ꯂꯩꯃ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯉꯣꯟꯗ ꯄꯜꯂꯕꯗ ꯀꯣꯟꯁꯝ ꯁꯟꯖꯤꯠꯄꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯅ ꯉꯔꯥꯡ ꯊꯣꯛꯂꯛꯄ, ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯍꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯏꯃꯥꯁꯤꯡꯅ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯝ ꯖꯁꯇꯤꯁ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯂꯝꯅꯥꯏꯅ ꯑꯩꯈꯣꯏ ꯂꯤꯁꯤꯅ JACꯅ ꯄꯥꯝꯗꯦ, ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ꯫ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯂꯝꯒꯤ ꯗꯤꯁꯄ꯭ꯌꯨꯠ ꯑꯣꯏꯔꯤꯕ ꯂꯝꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯥꯛꯅꯕꯒꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯝꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ JACꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯌꯥꯝꯅ ꯃꯗꯨꯅ ꯍꯥꯏꯖꯔꯤ꯫ STVꯒꯤ ꯃꯁꯥ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯁ ꯀꯦꯕꯜ ꯇꯦꯂꯤꯚꯤꯖꯟ PCTVꯒꯤ 12 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ LP ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯡꯈꯦꯝꯆꯥ ꯁꯦꯝꯖꯥꯏ, ISTVꯒꯤ ꯏꯗꯤꯇꯔ ꯍꯦꯂꯦꯟꯗ꯭ꯔꯣ ꯃꯥꯏꯕꯝ ꯑꯃꯗꯤ ꯍꯩꯔꯣꯛꯇꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯝꯖꯨ ꯄ꯭ꯔꯁꯤꯗꯦꯟꯠ W ꯁꯝꯖꯥꯏꯅ PCTVꯅ ꯍꯩꯔꯣꯛ ꯃꯥꯏꯀꯩꯗ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯆꯥꯡ ナꯏꯅ ꯐꯪꯍꯟꯕꯒꯤ ꯊꯥꯒꯠꯄ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯗꯨꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯄꯤꯅꯕꯒꯤ ꯎꯄꯥꯏ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯀꯦꯕꯜ ꯋꯥꯌꯔ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯀꯛꯂꯝꯕꯒꯤ ꯄꯥꯎ ꯍꯦꯛ ꯍꯦꯛ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯐꯪꯍꯟꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯈꯨꯟꯅꯥꯏ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯁꯤꯡꯊꯥꯔꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯂꯝꯗꯝ ꯑꯁꯤ ꯃꯤꯑꯣꯏ ꯂꯥꯈ 30 ꯍꯦꯜꯂꯕꯁꯨ ꯄꯥꯎꯃꯤꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 150 ꯔꯣꯝꯗꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯁꯤꯡꯅꯔꯛꯄ ꯏ-ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯏ꯫
ꯄꯥꯎꯃꯤ 8 ꯃꯁꯛ ꯈꯪꯗꯕ ꯁꯤꯡꯅ ꯀꯥꯞꯂꯒ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯄꯥꯎꯃꯤ ꯑꯃꯗꯤ ꯏ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯤꯌꯥꯝꯗ ꯑꯐꯕ ꯄꯥꯎ ꯃꯇꯝꯒꯤ ꯑꯣꯏꯅ ꯏ ꯄꯥꯎꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ PCTVꯒꯤ ꯁꯤ ꯌꯥꯝꯅ ꯑꯩ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ mana adigi phal lagi ko signal pura ka wai tawdra ko gi hairo ki miyam adigi miyam pura makida ko gi matam i bong si wai phangin ga tege na haibagi mata gira chogo ro lama lobbi li ba si ai yam no ai yam thage ngai ni adana ko gi marakta ko gi legini ko gi miyam gi jongde ai phada ba khan ba ai haiba da taw ai yang da ba wi haiba wakhal la ko miyam da aduna khwai maru ga information service ni yam maru oi ni pau phongo dra ga di करीबता कोई चौकटपगी कोई थबक तौब ngमोय लांदा लौनु हिगनी अदुना सिदा PCTV न सिदा बाना सिबाव खजा थिदा पुरा का मार सिदा वरंग वदबा सिगंदो याम थाथिना आई खंगी अदुना सिदा कोई सिमन बिदा कोई नो एनिमी नो फ्रेंड अकोई सिमन द जेंगबा मसु मरु बाइबलिटी समाना दा कोई ले अकोई जा ए सिदी आई के मरुनीना माना आराम तोरगेना इरोय सिदी आई इसानीना आई अदु तो भाई बलते अदुना कोई सिमन बिदा कोई नो एनिमी नो फ्रेंड है येंगबा मसु मरु अमतरिटी